Ngarang Tamugi Pandada Kna-B mga Sikre. PDF ki checkposting military junta na Thugaikhre, Myanmar gi Mandaledagi, Mingyan Road, Tuen Bol amasung Tion War Village leiriba PDF checkpost punamak Thugaikhre. Upay leite kayam kuina lot kani Kuki Singh religion da blame tawraga yengsi yate hojikti mamaida sope. Myanmar da Russian Army amadi junta army punna exercise tawba hokre, hanasu China da radar system kinba hokrabani kari oirakpano yenglasi. Chahi kaya choktaba leitana Sire Biren Singhana Manipur kanana changchilakiba khongjang adugi mahi fanglakpagi chawraba khudam ado masini lusingba sina Manipur miyangi dabang lepa leitana talamba maruoiba demand sing thabak oina pangthoknaba Honorable Union Minister Sri Amit Singhana mayeng sengna lautokre. March 6 faubada Kuki militant sing khulai Sire tawdrabadi khudakta fagatgadabani M Tombi. Kong Bamaru Laifamda Kuki militant sing na nomay kapsilakpa Central Government amadi Governor na thawai di takpani March 6 faubada Kuki militant sing na kulay Sire tawdrabadi khudakta fagat kadabani haibaga loinana hojik Manipur gi mafam kayada laiba Kuki bunker sing athubada thugaigadabani haina Sip Sena Manipur Pradesh ki President M Tombina taksilagli. Sip Sena Manipur Pradesh ki President Dr. M Tombina hai khulai Sire tawbagi matam Governor na March 6 fauba sangdorakpa taramna ui Khongthang asi state asida mapung maray faba ingtapa hanjilang nabagi haina lawi loinana lamdam asida mapung faba ingtapa purang naba Governor na lawragliba Thaudang Singh Sipsena gi Maikai dagi thagatpa phongdo I hai ki mahang na hai arambai tengol yaw na mitay kulngak pasingi Maikai dagi Governor gi yathang asibu ikai khumnaba oina ngarang faubada kulai charter ka mga rom kuchinakiba laikre. Kulai pikhalaktriba lairabazu party asigi Maikai dagi Governor na paikhalakliba khulai Sire tawbagi khongthang achida yahawnaba appeal tawdana lagli. Mitai amadi charol churoldagi laiminaraglaba Kuki Singha laiminanaba yanaba center amadi state government na roadmap ama yalagliba asi party asigi Maikai dagi support tawi hai ki. Tombi na makata na hai tampakta lairiba khulngak pasingi Maikai dagi khulai pikhatkraba matung ngarang Kong Bamaru Laifamlenda Kuki militant singna nomay kapsilakpa laibaktibani. Thawong asidi India ga su tawnariba Kuki militant singna India government amadi Manipuri governor asi thawaide takpani thawong asigi center amadi state government na chapchaba paukom phifam thoi hai ki. Mi fatabagi hidak laite khangna achumbagi kholau lepa yadri aranba yumpham yaudaba puari semjilaga Manipur gi yelhomi mitai singmi tami singi puari ga sagonaba lamdam asigi singda leiba laifamlen sing thugaiduna manghan takhanba Kuki narco terrorist singna oidaba aranbana achumba chanaba honariba singna state asida thakun matho hena maitai yelhomi singda landarakliba asibu ngasigi Manipur gi Governor Edel Kumar Bahalana PR gi matam asida makhadana landaraktanaba kanba section thauranga loinana makoina sariba bunker sing mapung phana thugaiduna manghanbagi thabak athuba matamda sitnana thugaibagi thabak chathabinaba lamdamasigi oina yelhau purup singi laubagi thabak su hojik pak chana chathari nakalama romda Kuki narco terrorist singna makoina aranba tauba mitaigi mara laijadaba piklaba angang yauna yoi kayamu minungsi yaudana hatok pikiba amadi mitaigi yum kaya maithaduna mangan kibana natana Churchanpur gi mitai khulching pumnamak yum kai leirami takhan kibaduna karimta pendaba losilaga mitai singda makhal makha kayagi maral sijinaduna lepa leitana India lenga ki mari leinaba department cherol iduna thajilaga shasan gi wakhal chenba saying chaba lamlaki sagumba sing asibu ngasigi India lenga na makhata na kayam kuina kangkhatuna thamkigadagi haibagi wahang asi state asigi yelhomi purup sing nasi pauba hangduna leiri adubu achumbada yumpham oiraga ningsingba thoktraba matamdagi leiraglaba matam asigi kanglaipak asigi Manipur gi mitai singna ipa ipu singna thambiramba iraipak iramdam asigi Manipur gi apunba saktam kaidana tamnaba chokthaba leitana makhuta kulai paiduna mama leiba kanaba honabada sijinaba khuchugulai kayamu state asigi governor gi yathangang na mari leinaba department gi official singda sinabagi thabak chathariba asibu ona tainaba wahanto kayana yumpham oiba warol kayamu yauba zerol thoktuna lebak miyam amadi India lengakta lautoktuna aranba paujel yumpham oiraga aranba paujel sandopagi thawong chathari ama boiro Kuki narco terrorist singna aranbada yumpham oiraga mitai singda maral chidrabadi makogi apamba demand fangloi khangbana maram oiraga makhatana matau karam tawraga mitai singda maral chinaba fata losing sinaba sunglep lekiroi haibasi lamdamase gi yelho purup singna khangna mitai sing lande haibasi khangnaba mitai gi achumbada yumpham oiba kholaw amadi chirol thopaga loinana India lengakta khanganbagi thabak
sunglep lepa yadri maram aduna mi fatabagi hidak leite khangna warabasu wana ipa ipusingna thambiramba ima leibak ngasigi Manipur kanabagi thaurang leipak machatana mideng chana yenglaga asumada yumpham oiba kholaw lawba lepa yadri haiki question leak oihanbada chenabani haipa oja yauna mi ani fare Bosem na lauduna hojik chathariba high school living certificate examination gi mamang thagi kunmanga da pangthokiba social science subject ki question leak oihanbada chenabani haiba miyo ani ngasi Manipur police na Thugaikhre police na fagalaba miyo ani edudi Thawal district ki hauka mamang lekai dagi Samadra Megachandra sahi nimpu taru apokpa S Ibotombi kawi hairi mahak hauka da leiba Little Star English Higher Secondary School da social science ki oza oina leibani amadi hojik pangthokliba examination asida school asida taba center gi AOC oina mathau tawba miyoi ni hairi atoba miyoi aduna hairiba school asimaktagi vice president oiba hauka mamang leikai dagi Kimnam Ranjit sahi nimpu taruk apokpa Samu kawi hairi Bosengi exam control na cyber crime police station da wakalakpadagi station asigi OC in charge na Thigatuna laglaba matung asi question leak oihanbada chenabani haiba miyo ani asi fagat pangangkibani panba yabadi mamang thagi kunmanga da pangthokiba bosem na loba class 10 gi exam gi social science exam haugadaba minute kuntra gi mamang da exam adu ke question sing social media da viral oirakibani amadi tongan balup singna hiramasi gi matang da thiganaba wafam taksilakibani Rims ki nursing da puba thangba ngamloidaba demand tawsilakpagi mayokta wakat khongjang changsinkhre Pungkun mari sumna awana anayeki seba tauriba Regional Institute of Medical Science Impal ki nursing da puba thangba ngamloidaba demand kaya tawsilakpa bu yaningdaba phongdoktuna Rims ki nursing na casualty mamangda wakat khongjang changsinkhre wakat khongjang aduda Rims ki tongan ba department singi staff nurse kaya na haunaruba tawdana tholaktuna saruyaki adubu ana layengdadi khudongchadaba lehenkide wakat khongjang aduda nursing da cell gi demand tawba yaningde nursing tangdu leitaba pami haibana singba slogan kaya yauba placard singsinaki khongjang aduga mari leinana saruyaki bi nurse amana lebaki awana taba maram oiraga khudongchadaba miyamgi awaba kaya kokhannaba pungkun mari gi miyamgi seba tawjariba nursing da dimana singba sing kaya tawsinduna awaba mayokna hanba asi yaningde asigumba demand kaya atina nursing na miyamgi seba tawbada khudongchadaba kaya thogali Register da fauba sign tauba ngamdre fibam asida nursing na karamna miyanggi seba tauba ngamgadawriba no nursing da awaba piganu phongdoki mahangna makata na hai Rims ki nursing gi award pa kaya leiri masi mensinanaba authority na requirement taubada case tauduna award pa post mention ba ngamdabasi thogan biganu ana ayek awaba miyanggi seba taujariba nursing da makalamatagi ayadapan bibiganu haiki Malengi ahum subalanjau thoknaba hotnaganu haina Ukraine gi president Donald Trump na saikre Russia ga kanbal lan chathariba Ukraine gi president Zelensky da malengi ahum subal lan thoknaba hotnaganu haina US president Donald Trump na phongna saikraba madung Russia amasung Ukraine leibak ani gi marakta chathariba lan achida Ukraine da US na military mateng piriba asi makadana pigadra piroidra haiba tambang amdaba phibam da lagle United States amasung Ukraine ani gi marakta in a real deal tawnabaga mari lainana White House ki Oval Office da Ukraine President Zelensky amasung US President Donald Trump ani famidaduna wari sanabada lusingbani gi marakta mod manadaba wafam ting lakpadagi mineral deal adusu tawkidra hairi